Eshei Nongmai gi taibang sida SS Entertainment na Adomgi damak ngasi amuk anoba makhalgi episode ama puduna lakchari. Tambangam daba miyoibagi mapok asida ngashidi Adomgi thongjilda Novel coronavirus na thokhanba COVID-19 na leptana leire. Tamthiraba laichat asidagi ngakthoknaba adomsu akhang ahising amadi mari leinaba department sing na piba guidelines sing adubu ngakna chatpa kaubiganu. Poknamdana pokpa miyoibagi mapok asida awaba nungaitaba kaya sing asidagi mikup amatang orso kauthoknaba Adomgidamak puduna lakchari. Aikhoi punna pukning loksing oiminaba yaba Eshei Nongmai gi episode ama. Karigumba Adomna khwaidagi nuksijariba ichanupa natraga ichanupiduna Papa, when first school dadi music yawe, aga music tamningi. Matamduda Adom ichadu Eshei Nongmai tamhanbigadra. Music as a part of education. Eshei Nongmai na mahimasing tambagi saruk ama oina. Haiba matang asida episode asida aikhoi punna ngasi nainaminasi. Ahanba oina aikhoi music student kharagi thamoida kari phaurigi haibadu aikhoi mayam punna taminasi. Krishna Pyari Lechonbam Henthoi bu SS Entertainment na taramna okchari. Henthoi na karigidamak isai tamkhibano amadi masigi kanaba samlupna kitang thambiyu. Eshei tawgibagi maramdi Eshei Nongmai tawba haisidi yam discipline le mahausadagi hona thogalon de bar leiba aduga hojiki matamda eshei asi professionalism oina sizinnabasu yare aduga mamanggi haktaksingda esheibu hanthana yengbirambasin adubu muthatnaba aina symbol oina tamjarange khanduna eshei asigi lamna khongdajarakibane kanaba haragadi mind fresh oiba wakhalbu nungai hanba si kanaba. Thank you, Henthoi. mayambusu haningai leitana thagachari. Now it is here with Thoithoi Chanu. Hi Thoithoi. Welcome everyone. Today we want to know about your emotional flavor to music and its benefit to you. Yeah, I love music because music conveys and reflects my feelings. So music changes my emotion stats and to regulate my moods. And music keeps me calm and cool. It has the potential to help improve my memories and concentration skills. And so it develops my decision makings and critical thinking skills. So music enhances my communications of listening skills and encourages my focus. And it also maintains my discipline manners. And the most of all why I like music is it also helps me improve my self-esteem and social skills. So if you want to know further about music, you can also join us and know the further. Thank you, Thoithoi. Most welcome. Mathang asidi Khulebi Gurumayum. Khulebi bu SS Entertainment na taramna okchari. Thagachari. Karigidamak khule na music tamlibano amadi masigi kanaba khara samlupna thambiyu. aina sigi saisida pamna changise akhoi doctor na MBBS tamba dumaina aigi su isagi oiba professional oiba amaka chatning madagi aigi sigi music se logibane adu amasigi kanaba hayo haragadi aigi modadi akhoi gi mind guma se relax honba phana waramaga su nuai hanba relax honba adu madu oihale adu wara su nuai su isai abase yaudaba yadaba adum punsi sina chatlikai loina dana adum laigada wapathak ama khangne hani Thagachi Khulebi. Thank you. Aroibada Khongban Tabam Supriya. SS Entertainment na Supriya bu taramna okchari. Thank you. Karigidamak Supriya na isai tamlakpano amadi masina nangonda kari kanabagi haibadu samlupna thambiramu. Aigi oba wakhalda aina isai lawibasi aigi pukningda leiriba ithelse nipum khudimakna mikup amatang oirabasu awaba thanaga tawjaba entertainment ni isaibu tungda hawrakliba nipum khudingmakna yokhatpiyo masina kanaba kaya piribani. Tentak pamongda phajana paudambibagidamak Supriya bu thagachari. Aina su khurumjari. Achumba makni miyoibana waraba matamdata nungshiba isai taduna awaba pothaba adu khakta natte chawkhatlaba civilization ama oinanaba hotnabada Eshei Nongmai na chauna thodang lori. Western country singi music ta research toba scientist singna music na leba amagi education da piba kanaba kaya puthokre. Kharadang nainaduna yengsi. Leba amagi lon natraga language amasung khorilol haibadi literature chawkhat hanbada
ꯃ꯭ꯌꯨꯖꯤꯛꯀꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯏ꯫ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯋꯥꯈꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯍꯩꯅꯕꯤ ꯂꯥꯛꯄ, ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯄ꯫ ꯏꯃꯣꯁꯅꯦꯜꯂꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯇꯧꯖꯗꯨꯅ ꯄꯣꯊꯥꯕ ꯉꯝꯂꯛꯏ, ꯍꯥꯏꯕꯗꯤ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯍꯟꯖꯩ꯫ म्यूजिक मरम ओइदुना मयाम मिरक तिलक्तुना सोशल कोऑर्डिनेशन पीबा हैरक्पा अमदी लैबाक मचा ताबा मी अमा ओहेलक्पा। मसाना मसाबु थाजजबा सेल्फ कॉन्फिडेंस की चांग वांखलक्तुना तौरुब खुदिंग माय पाकपा ngamakpa। असिना चिंगबा कयासिंग असि लैबा मरमना ngashigi एजुकेशन सिस्टम असिदा म्यूजिक की क्लास यामनमक तंगाई फद्रे हाइबदा हाइमनबा थोक्लोय। एपिसोड असिदा अखोइना नैनरिबसिदी खरा खजिक्तनी हाफनिंगबा अमदि सेमदोनिंगबा यावरबसु कमेंट ओइना निंगसिंगबिरमु। तुंगदा हौरक्लिबा मिरोलसिंगिदमक अदोंगिसु थौदांग लैरि हाइबा काउबिगनु। एपिसोड असि नौना म्यूजिक तमजारक्लिबा आर्टिस्टसिंग अमदि म्यूजिक लवर्ससिंगिदमक खन्नुना सेमजबनी। लाइक सब्सक्राइब शेयर तौबिदुना चैनल असिबु पुकनिंग थौगतपियु। मथंगी एपिसोड अखोइ पुन्ना अमुक थेंगनसि।